ngasi phongkhiba tongan tongan ba manipuri sifungsing amasung thokhiba thawdo wathok-singdagi maruoiba i-pausing mayamda thamjagi ahanbada People Defense Force na Junta lanmi ki base camp da rocket kapsinduna attack sakhre Naipitaw People's Defense Force na long range rocket mari lewe township the base camp tawduna lairiba Myanmar military ki battalion da kapsinduna akanba attack sakhre haina resistance group ki wangloi amana phongdorakre long range rocket mari edu ki manungda amadi Light Infantry Battalions 604 gi compound manungda tasinduna Myanmar lanmi sing ka hen aso apan nanghanba ngamkheduga ahuma mana kemadu gi wangmada taduna pokhai ki hena PDF ki officer amana Myanmar now da phongdorakre hauju phawgi oina misi mina amadi aso apan gi sabsaba paw phangma ngamdri haina su Myanmar now da magna makhatana phongdorakre masigi matungda atop lanjang amu oina current state ki Thandungi township ta leiba Junta gi light infantry battalions amadi attack sathanaba thorang tawki mafamadura leiba khungangi miwe anina Myanmar now go unaba mada PDF ki officer amana lusingba resistance force na attack sathagadore haiba sabsana khangmangki thawong adu he khangmadagi Junta gi lanmi singna gaurila gi lanmi sing leidiba maikai romda artillery shell ani kapthoraki haina su phongdorakre khunja amana phongdorakpada thawdo dugi matungda ahauba makol taruk leptana taki ahanbada makol singadu singda mine bomb kaplaga gemstones laukthoknaba miye khrana bomb kapamanki adubu akonbadadi thawdo do Myanmar lanmi amadi PDF lanmi ani gi marakta attack tawnabagi makol ni hayo khanglaki numit asigi numidang wairamda Junta gi lanmi singna khungang aduda leiba misam miyamda nakoi punamak yumdagi mapan thoktana bu order torakpaga loinana yum singaduda mai amata thaloidabani haina su hairaki haidi Matung tabada mamangi leba pokko numiki ayukta light infantry battalion gi lanmi kuntraro makhogi khungang tamna sangsinba horaki numit adugi numidang wairamdagi hauna Junta gi lanmi singamadi resistance force ani gi marakta umang adugi sarukta akanba nongmai kapna horaki nongmai kapna baduda asoba makhalgi khulai sing yauna kapna bagi thawdok sing su thokki haidi numit adugi numidang wairam thenglaba phawbada Junta gi Convoy singna asoba khulai sing puduna satpokhi haina khunjasna phongdorakre lanpham adu Junta lanmi ki commander mastermind Joan Tun sei kuntragani pa nongoina pandro ka hen aso apanang khen su phongdorakre hairi adubu Myanmar now nadi thawdo adu gi matangna sabsana thijinba ngamdabana asieng badu khangma ngamdri haina phongdorakli makhasa tharak poina to pawmana Women's World Boxing Championship Manipuri ki haukibi sanamasa sanu asokpana maram oiduna Women's World Boxing Championship ta saruk yararoi nikhat jare namasum saksi mai paktuna pre-quarter final sangkhre India na yumbu oiduna New Delhi da ngarang dagi hauduna sathariba Women's World Boxing Championship ki mangoinana Manipur dagi haukibi sanamasa sanu asokpanang khibadagi championship asida saruk yaba ngamkhidre championship asigi ngasi sanakiba ahanba round da India gi nikhat jare namasum Saksi mai paktuna pre-quarter final sang mangamkhre India na yumbu oiduna sathariba Women's World Boxing Championship asigi KG humdra ki category da saruk yagadabi Manipur gi haukibi sanamasa sanu championship asi hauramdai pungja kharagi mamang asokpanang khibadagi championship asida saruk yaba ngamkhidabani championship asigi mangoinana pangtokpa training session amada sanamasa sanu makokta sokhibadagi India team gi doctor singna yengsilaba matung maki tungi punsida khudong thiba nangdanaba haiduna championship asidagi laukthoknaba paukta ki matungina Boxing Federation of India na sanamasa sanu championship asida saruk yan kitabni KG humdra ki category da saruk yagadaba sanamasa sanu asokpana maram oiduna India ki team dagi laukthokibadagi ma ki mathakta Madhya Pradesh gi Shruti Yadavna mot sinduna championship asigi KG humdra da India gi mot silagani Sanamasa sanu English singaniga taraga mapana pangtokhiba Youth Asian Championship da gold medal loba ngamadana tana hauzik KG humdra ki category da national championship oidibni Sanamasa sanu mahaki boxing career World Champion Tarurak oiba ngamkhrabi Mary Kom Academy digi horkhibani Sanamasa sanu gi mot singraba Shruti Yadavna Women's World Boxing Championship asigi KG humdra gi ahanba round da China gi panjauga thengnaragani nakala maramda sathariba Women's World Boxing Championship asigi ngasi sanakhiba KG yankai gi ahanba India gi makok thongba amasung World Champions nikhat Zarin mai paktuna pre-quarter final sang mangamkhre swaidi Makasa tharak poina to papaw mana Kamjong district ki Nambisa khulgi mapaw lambi thongdi nungairi ana layeng na singba hiram kya dadi sothna lehauri
Indo Myanmar ngamkai manakta leiba khul singi manungda ama oiriba Phungyer Asiagi Nambisa Rampoi khul asi yaubagi lambi thongi phibam yamna fare adubu khul asida ana leyeng sang yauna tungan bi hiram kayadadi ngasisu sothana adumak leidi Kamjong district ki manungsan ba khul asi Imphal dagi kilometer samaga nifu tare rom lapna leibini amasum tangkul phurumna khunda ba khul asida saurangna miyoi satre ka yangkhairong khunda leita aduna leidi ngalingi matamdagi lerak khul asi yaubagi lambi thongi phibam asuki matik fare haba yare adubo haksang sokloidaba afabi ising phangdaba ana leng sang leitaba amadi lainga ki department singi miyeng yaubu watpana khunja sing adumak awabu mayuknari khunja sing aduna mayuknari bu khudong sadaba sing amadi haujik laribu punsi mahing adugi matangda hak thengnana khul asida satuna yengsilubada makhoi goeba apamba sing amadi lainga na miyeng sang haningba hiram kyara pawdomaki khul adudigi hobiyang Zazo kauba khunja amaga hakthengna unaduna wari sanabada makna hai Imphal dagi lakpada hauji lambi sembagi thabak sathabana fence corner fawbadi lambi nungai boidri adubu masigi matungdagi di konkan thana fawbadi lambi asuki matik nungai re hana Imphal urkhul satpada lambi phatabigi khudong sadaba mayuknaram adumakti oidri lambi thongi awaba koklabasu atai hiram kyada awaba mayuknari maruina khulasigi khunja singna mayuknaba asi ana leng sang matik sana leitabasini Primary Health Sub-Center amadi lay adubu masidi laytabagumani mathau karisu tawti ana ayik yarakpada kamjo CIC layeng pui CIC District Hospital ole haina tai adubu hanadagi ahongbudi kayawdi doctor na singum matik sana laydi khulasidagi kamjong phawa asi kilometer kungini thurum lapi masida natragana Urkhul District Hospital natragana Imphal tamna layeng puribani masida lamla na pubagi awa puna atumak mayuknaribani masigi mathakta thaknaba aphabi ising phangdabasi khwaidagi awaba mani khul asidagi kilometer ahumlom lapa Prangong loktagi pipe tinglaga khulgi tenki amada hapaga khunja singna sizinabani adubu pipe lambi sembada kaikhiba aduna maramoiraga haujikti hen awaba moiri khul asiga thangnana leiriba khulsing kangpat khulen kangpat khunau Zet Zoro haribu khulsing asisu isingi awaba dumak mayuknari bangatani asuk sang matamasi water supply scheme gi khudong saba phangdana lakli laingangna paikaliba tungan bi scheme singi kanaba sing phanglabra haina hangnaba wangi pakhom piraduna hai se minister gi haksel gi tengbang scheme si yamna kanaba moi haksel gi karasi maki imung supaire maki apokpa kidney dialysis tawbudagi jenims ta layengma matamda sel ka hena tingkide aduga layengba sel gi awaba kaya kana lekhide adubu lebak thibidi anaba dugi phibam lubana leiti lekhidre adubu anabagi imung manung da sel gi weba awaba saitheng ama pibidudi scheme masina kale napsa gi oina su seng adumak phangi adubu kg amada lupa tara lawi hana mi amamam gi oina piramba mising dudi oidre maki yumthong asi mioi tare lom leibene adubu haujikti kg tare tam pire ahal laman singna khulasi saba thakwa wataba isingi awaba leitaba mafamni haina makhogi lolda romphoi haina tholamani adu haujikti madu oidre hana khulasidagi komla yongsak marang kaina puthuklami ma ki oina hauji komla pambi sangarum thai adubu mapal saba matamda loina kenba natragana ohai olaba matamda kenbana singba tawraga pambi kuntra rum tamak umhai pali masidana tana yongsak pambi yangkhai rum thabada pambi anikhak pali Pambi ayam tin sarak pana singma tawri asigumba asigi matangda lenga ki mari lenaba department tana gi haidabasu madugi khudong saba phangdaba Imphal da lakadabasu yamna lapana satok sinda khudong sadi MST bus amakha kamjong phaw satpa sida tonglaga Imphal satkadabani natragana khulgoeba gari dagi sasaba tari aduna ngasi phawba akhangai amatagi mateng phangdabana satok hanthare income hanthare lafoi hainasu marang kaina matamgi puthui adubu yon pham leiti khulgoeba pothok singasi memarum na yonduna lakpani adubu makhoirom na su military junta laikhibadagi hanagum sangsinma yakhidabana awaba made adumak mayoknari asiguma post yonthok yonsingi awaba silaitana laingana khullasigi manak nakpa mafam amada market place ama saningi maramdi memarum na post yonba sina ong khara hena phangi Imphal natragana urkhulom da yonma gari barata hena sangi khunja sing ayamana matam mana masing tawraga hingbana market place ki tangai phadabalai mai tampham sangi oina su primary school amadigi hina leiti aduna mai tamnabagi dama kamjong urkhul natragana Imphal mai tamba thana bhonabada awaba amasu oidibani maram aduna lenga ki mari lenaba loisang singna manung hanjina leiba khul singa sigi awaba sing ko onanaba thabak pakhat piu haibu wapam phongdokhiadi
Maka chathakhre poina to paumna kawa lamtai pung archaeological site oina ngak sinbidre sai sama gi mamang gi puari amasu nat ka sagona dunu lakpa khubam structure na singbu the Manipur Ancients and Historical Monuments and Archaeological Site and Remains Act 1976 ki makhat ngak senana ba ek sem khraga so kawa da laiba lamtai pung kasidi ngasi faw archaeological site ama oina khangbi side am oina sak khangbi dabadagi mang ki yaba gi phibam da leire state ki art and culture department ki phangba paw gi matung ina archaeological site oina laukthok ki basi mafam humpu ga tare ni haiba mafam humpu ga tare rasi ki manungda ka wa lamtai pung am state rasi ki puari ga sagona duna laglaba atai pung ohum yaudi art and culture gi oina sai sigi budget ta subna tagi lupa lakh kun lom khaktama hapli haiba senpa masina employee sing gi thagi tulopi ba office salaiba da sangma masak sing laiba masu sahi yoeba state ki function mari pangthokpagi sanpham sing yaure maramadun archaeological site oina laktholaba mafam sing ningthi ngak senana ba sanpham thadaba ngamdre amasu archaeological site oina lakthokpa yaba mafam kya amasu lakthokpa ngamdre masigi khudong sab lanai mioi kyana laukibadagi masak thokna semjin sajin gadaba mafam kya maru mangsilakle manipur gi puwari gi lamda nainari ba maming leiraba historians nauroibam indramani na pauksi sida hai ariba matamda kanglaga sagonana laikai mari da pung mari khaklai hariba pung mari edudi khurai panagi oina ahong pung wangkhai panagi oina kongba sadong pung yeskol gi oina kawa lamtai pung amasum khwai gi oina tera da leiba wangthonbi pung di asini mahakna makhata na haiki ningsingba thoktraba matamdagi hauna lairiba pung mari asida laibak ki oeba aruba tanpham kyamarum lakpada ira thawni thoram pangthoknai amasum sahi gi lamtagi ahanba masum aroiba thangja numita saroi khangi pung mari asida matam amatada uttara sanglen sana kunungi amaibi singna saroi khangduna ira thawni tawraga lai uttara sanglen sana kunungi maiba hanmana larai la thukauba puyada palambani haiba mafam sing phongdokladuna hai laikhongdagi lai fataba foraktuna leba wagani miyam sigini haina chira amada laining thau apummana maming pebi sanoi yawngai ba koba thangjigi sithekta laibang thau kunga tereka loinana laibak ning thau awawa tahandana ba sathong lanthong thingna pale asumna laigi phambal pung asigi maikei mari makta amu khongkap humpu lapna handoklaga hang thau taraga tre na koina ngaktuna lehenki atopa paukrana Rahul Gandhi Adani ki matang na government ka opposition ga muknabadagi parliament thabak lepkhre London da Rahul Gandhi na phungdo ki buwa pumatu ki matang na BJP ki akanba attack nakalamorom da Adani Idenbak huathok adu joint parliamentary committee amana thijin hanana ba opposition ki demand ki matang na sarang na badagi ngasi thabak amata tawba ngamdana parliament ngantana adjourn tokre Rahul Gandhi ki wongang ki matang na huathok adu tholakhiba matungdagi Rahul Gandhi ahanbo ina Lok Sabha da masa ukhi India da democracy ki phiba madugi matang da adjourn tawdringagi mamang house anima adu subnagi minute khara khaktama unakhi masigi mamang da Rahul Gandhi na pawgi agency wa ngang da karigumba makoin aibu ayaba pirabadi aina house asigi manung da wa ngang ga nakhi mahak lale haijanabagi BJP ki demand adu ki matang da ehakna anti India oibu wa mat ngakhiba leiti haina sumang nakhi Lok Sabha da Trinamool Congress members singna amuba Ribola mana masin khomjinduna speaker gi share adugi akoibda protest tokhi madugi matung opposition members singna Adani Hidenbak wathok aduda thijin hanana ba taksinduna parliament manakta human chain ama semkhi budget session asigi ani suba tangkhai si government ka opposition gi mukna ba duna thaba amata tawduna apan bathukre Prime Minister Narendra Modi na magi mapale bak sa khongsat singda itatana Congress ta etek tok Modi ji na laibak manga taruk ta sakhi amasum maphamadu da mahana India da pok paibasi pap amani hairaduna aikhoi ki laibak ikai pikhi aduga haujukna amuk hairiba miyesina freedom of expression namthari maramaduna lale haijanabagi demand tawgodoriba si karamba miyoi singdano aihakna hangba pami hanesu Congress President Malik Arjun Kharge na haiki Adani Hidenbak wathokti miyeng Thaido hanana bo honabagi ruling BJP bu Congress amasum atai opposition party singbu maral sikhi Supreme Court na hokiba thada Adani group stock sing crash ta honkiba Hidenbak na shirakhiba maral sing aduna investor da piriba sapu amasum regulatory processing adu investigate tawnaba expert singi panel ama order tawkhibani hanesu paus na phungdorakli Loisilak poina to perform South Korea amadi Japan na summit pangthukringi mangoinana North Korea na ICBM launch tawkhre South Korea amasum Japan na summit pangthukringi mangoinana North Korea na
intercontinental ballistic missile kaaptuna sangeng tawkhre haina su official report amagi matung ina phongdorakli North Korea na nuclear gi threat pirakliba sigi matan wa khanabada South Korea amadi Japan gi lusingu singna amit pangthokna na ba thorang tawrakhi ba serakta North Korea na ballistic missile adu kaaptuna sangeng tawkhibani US amadi South Korea gi military na joint military exercise makhatana pangthokhi ba serakta North Korea na ICBM gi sangeng adu pangthokibani North Korea na ICBM gi sangeng pangthokhiba si thama gi matam sigi manungna ahan boidi aduga saliba sayol si goinadi khulai sangeng pangthokhiba sida ahumlak suba khulai gi sangeng oidi South Korea gi military na phungdokhibida North Korea gi ICBM na Koreans Peninsula gi nongpok thangwa isinggi lamdam gi sarukta paiki North Korea gi capital Pyongyang da gi ayuki pung 3:10 rom satpa matamda mission gi sangeng adu pangthokibani North Korea na kapkhalakhiba ICBM gi sangeng adu Koreans Peninsula amadi Japan gi marakta lainaba isinggi lamdam amada landing taki haiden su paus na makhatana phongdorakli aduga hujikoina dimya paus matang sa lusinjarage amasu myam puna anoba update ngaminase